Mamang tha March tang kunhundoida Kangpopi district ke Kaichel Manbe musung Saparmena anigi barakta Nagaland ge Seminyu district ke biyoi kharada phu saiba amade extortion chathaki bagi thongadu Naga Students Front NSF na akadmong da yaninda ba phongdorok nei ira masigi matangda NSF ki maike gi thadorok pacharol amana hai asigumba hingsa ge thong asi nomagi sara tanabagi damak mafam amadagi mafam amada lalon etigi thabak tawriba misam miyamna mayoknari hunda binariba tongan tongan phurupka nungsi sanana amadi ikai khunana laimina ba haibasi naga singya pamani adu bahandak chatharkiba mathong hukta ba thong asina naga singye apamada singna boina thoklei naga miyamna region sida tangdulai taba porakna bohonari basi aikhogi asonba oina ubudi langani maramanduna thawdok aduda sena ba miyoi sing mari lena ba authority na masak khangdok pagalena phagadabani hairi asigumba thawdok ase matungda amhana thoktana ba madi misam miyamna satok sasin tawbada hena safana ba matik chaba security ge khongthang lokhat kadabani wafam ase thabak to onthok trabadi NSF na naga miyam ge hak ngak thokchana ba akan makal gi khongthang sing lokalakani haina serol sina makhatari Ronglawbida ahingi batamda kuki terrorist singna bom kapselak padigi angang ani sikiba loina angang gi apopi bisu son ki badubu People's Movement for Peace and Development Manipur gi baike digi yamna kan yaringda ba phongdok pagalona laibak thiba thaudok ni hairi People's Movement for Peace and Development Manipur na thador ki bacherola mada miyobigi lisana taba tamtiba kuki terrorist singi thong asina mananak pada tariba khul singdasu hena akitu junga pokhallei maruina Karisu tawbang ngamloidaba angang amadi nupi singda sathariba attack asi hana dagisu adumak tawduna laklaba makhoi thawni Central Forcing leina kuki singna karamna maitai gi khulda laktuna bom kapsili bano haina su hanglakni Manipur gi Minister na mataw karamna Manipur da santi lere haina amadi National Highway singna satpa yare haina hanjin lauri bano political parties na makhoi gi khudong sana amadi vote kana hodari gaida Kuki terrorist singna kudong saba silo kibane makatana Manipur legana thadok asi case asi NI da sinabiu atoma matamda mi hatpata senaba sing phagat piu amadi logi matungina matik saba dandi PBU haina taksilakli Manipur Library and Research Center Bangladesh amadi Patriotic Writers Forum Manipur ani da sindurangasi Lakshmi Narayan Temple Banubil Manipuri Cultural Complex Bangladesh na UNESCO gi Tengbangaloni na Bangladesh National Museum amadi Bangladesh Poiri Apokpa Marup Dharmiyo Sanskritik Sansthaga Kusamnarga ngasidagi thas gi tangtara phawban mit umisum na Manipuri Cultural Complex Tetawgaon Adampur Bazar da pangthokodoriba ima makong leiba haraubagi thorom da saruk yanaba Patriotic Writers Forum April ki tang tarukum sungtara kelona ba hingda kuki narco terrorist singna Bisnupur district ki Tronglawbi awang likai da bom kapselak padagi yum amada ta tumduna laijaba masin mapa ani siraga mamana aswapana ngan kiba thodok adubu yaning da ba phongdok tu ngarang numidang Thobal district ki Nongpok Sengmai da masing yamlaba maira paibi singna maira gi khongsa satkhrai Nongpok Sengmai ingorok hizam kunau sikhong ukongsang sikhong kaithel na sing ba tongan bu khul singi masing yamlaba maira paibi singna ngarang numidang pungni palom tarpa matamda Nongpok Sengmai gi nesalam pakta pulap matung maira gi khongsat adu mafam adu da gi satpa hoke khongsat adu gi matang da maira paibi amana haikibada ngarang gi Tronglawbi thodok adu mama oibi punamakta thamo yamna sokpa thodok amani thodok adu yamna pende asigumba miyobi gi lamsat na taba sanga gi lisat satpa misam nupi angang da khut thaba kuki narco terrorist sing state amadi India lengana matik saba sairak pigidabani lengana makhatana combing operation chathaduna sena basing phagak kadabani amadi sairak pigidabani hairi hoina NRC sanahalu aduga NRC sanadringaida mikok thibagi thaba se hanna chathabiganu haina India sarkar amadi Manipur government ki maikeda hanna ekoi amuka hanna nolukna hajari matungda masugumba thaba se misam prajat on naibe thaba se tawbidana bahaina hanna ni hajari Samapa siapnya? Pernah apa? Mungkin teroris baru pernah.
Manipuri Library and Research Center Bangladesh amadi Patriotic Writers Forum Manipur anina sindunanga say Lakshmi Narayan Temple Banubil Manipuri Cultural Complex Bangladesh na UNESCO gi tengmangaluna na Bangladesh National Museum amadi Bangladesh Poire Apopa Marup Dharmio Sanskritik Sangsthaga Kusamnaraga ngasidagi thasigi tang tara phawba numit humnisumna Manipuri Cultural Complex Tetaigaon Adampur Bazar da pangthokodoriba ima makong leima haraubagi thorom da sarug yarugudaba PAWF Manipur gi thomi singh ase PAWF Tripura branch ke president Gurumem Biplab Sharma advisory board member Ketrimem Madhavi Singh amade Ningombam Frene Makoi Ohumna Lusingduna forum gi thomi singh taram okrei Manipur gi secretary Rakesh Naurem na lusingba khongsat adugi khongsaloi singh asina Laalibat April gi tang tareta Manipuri Library and Research Center Bangladesh amadi PAWF Manipur anina khusam naraga pangthokodoriba International Seminar on Manipuri Language, Literature and Culture da susarug yagani loina April tara da Bangladesh Manipuri Sahittya Sangsad Bamsas na silga pangthokodoriba tara truklak suba Manipuri Language Festival da su forum gi khongsaloi singh asina sarug yagani Bangladesh ta numit humni sumna pangthokodoriba lai harau gi thoramasi damak forum gi lubloi singh amadi Manipur gi puksel chaurba miyamna haigana bus sel gi matengsu lai harauba committee da tengmanamgani hairi